hui loiba Meeoising pandemic manungda depression gi symptoms sing mayoknabagi chang nemki. Hui sing asi Meeoibagi khwaidagi afaba marupni. Pauro asibu ngaklo piba science ki oiba wafam kaya marum lay. Khudam oina research ki matung inna stroke natraga heart attack kumba cardiovascular gi thokdok ama thokhraba matungda siba yabagi risks adu hui loibana hanthahalli hairi. Ising pukchat naba Meeoisingda hypoglycemia khangba ngamnabagidamak hui singda tambibasu yai hairi. Masiga manaba mawongda hui singna huibu sing adugi nungai yaifanaba hingbagi fibambu fagathanbada mateng pangi haina utpa research kaya marum laikre. Hauzik amu St. Louis ta laiba Nestle Purina Research ki researcher singi team amana report tawkhre madudi COVID-19 gi pandemic manungda huigi huibu sing control group amaga changdamnabada depression gi chang hanthanba amadi social support hena phangbagi ithil fawbagi report tawki hairi. Study adugi luchingba author oiriba Nestle Purina Research ta Behavior and Welfare Group ki section leader su oiriba Dr. Francois Martin na phongkibada COVID-19 pandemic ki oiriba fibam asina hui singna makhoi gi mapu singgidamak social support karamna pibage stress anxiety amasung depression gi layong sing hengalakadabadagi karamna ngakthokpage amadi harau nungaibada karamna mateng pangsinbage haibagi matangda hena mamuttana khangnaba top topa khudong chaba ama pire. Researchers singna thajai madudi hui ama loibana pandemic asidan lakpa yaba negative psychological impact singi manungdagi khara amadi huibu adubu ngakthokpada mateng pangi. Hui singna huibu singbu awaba amadi khudong chadaba matamda positive support pi haibagi scientific evidence adubu makhoi gi study asina masing hengathalle haina su makhoi na phongdokhi. Observational study asigi results sing asi PLOS ONE journal da publish tawrakhibani. Hauzik khanaba yariba wafamdi social support haibasi karino haiba asini. COVID-19 pandemic na Meeoibada psychological amasung physiological impact animak pi. Pandemic asina healthcare workers sing amasung risks laiba Meeoi kanglup singi mental health ta piba effect ki matangda mamangda chathakiba research na thijinkre. Atoppa research na pandemic manungda United States ta depressive symptoms sing wangkhalakpagi khudong chadaba thengnabagi chang saruk ahum hengalakhi haina report tawki. Hairiba matam asida United Kingdom su pukning wakhalgi khudong chadaba thengnabagi changsu wangkhalakpagi fibam mayoknakhi hairi. Yamna achauba punsigi thongdoksing Meeoibagi pukning wakhalgi amadi haksangi oiba nungai yaifana laibagi fibam pirakpa yaba negative effects sing adubu balance tawbada social support na mateng pangi. Anoba study asida author sing aduna social support haibasi makhada piriba sing asigi amada natraga amadagi henbada yawi hairi. Makhoi sing adudi ahanbada aibu yengsinbiri nungsibiri haiba khangba. Ani subada aibu nungsibiri nolukpiri amadi mamallaina khanbiri khangba. Ahum subada ai isabu supportive network amagi manung challi haiba phauzaba asina chingbasing asini. Hanagi research na utli madudi social support na Meeoibabu punsigi stress sing chang hantahanbada mateng pangi amadi cardiovascular endocrine amasung immune system singda kanaba effect amapi. Masida sunatana anaba sing khudam oina osteoarthritis, asthma amasung diabetes kumbaga loina na hingleba Meeoi singi punsigi quality da social support ki positive effect ama leiramba yai haina mamagi research na utli. Daki anoba observational study adugi damak Dr. Martin amasung mahaki kangbuna US ta laiba masagi chahi 19 amasung masigi mathak singda laiba online survey da saruk yarakhiba dog owner haibadi hui loiriba huibu chatret ka hompu nipan amasung potential dog owner haibadi study adu tawba matamda hui loidragasu tungda hui loiningbagi apamba fawba Meeoi chatret ka hompu taretagi data sizinakhi.
Researchersing aduna potential dog owner hairiba asibu study adu chatharingai manung aduda hui di loidaba adubu hayeng tungda hui loiningbagi akanba ithil ama phawba Meeoising dubuni haina masak takli. Hairiba Meeoi kanglup asina control group oihanki. Online survey du da saruk yarakiba masagi hui service ta leiba natraga therapy animal oiba huibu singbudi researcher singi team aduna study adu da yawankide. Study survey aduda tongan ba demographic question sing loinana respondent sing aduna loiriba hui sing adugi maramda hangba wahang kaya amasu yauki. Dr. Martin na haiki khwai miyam gumna dog owner sing amasung potential dog owner sing busu pandemic asing sokhanki. Apunbagi oina aikhoigi respondent sing adugi chada kuntra humdoina makhoigi hakselda pandemic na khajiktang dagina yamna ka hena sokhanki hairi. Chada nifu mangana makhoigi sel tungi pibambu khajiktang dagina yamna ka hena sokhanki haiki. Chada humpu taretna makhoigi emotion bu khajiktang dagina ka henba chang phawba sokhanki hain phongdokki. Aduga chada humdrani thoina makhoigi punsi marelgi pibambu khajiktang dagina yamna ka henba chang phawba sokhanki hainasu Dr. Martin na makha na phongdokhi. Masigi sumathakta researcher sing aduna participant gi response sing adubu tongan ba psychometric scale taruk sizinaduna evaluate tawki. Scale sing adudi ahanbada pet attitude scale. Scale asina makhoigi hui aduda leiba positivity adu oli. Ani subada Miller Rada commitment to pet scale. Hui loiriba Meeoi amana pet amada matam energy amasung resource kayamuk yamna pinaba khanbagi haibadu scale asina estimate tawi. Ahum subada multi-dimensional scale of perceived social support. Meeoi amana social support kayam fangi haina phawbagi haibadu khangdoknaba researchers singna scale asibu sizinai. Mari subada Center for Epidemiologic Study Depression Scale Revise. Meeoi amana depression leiraknabagi criteria adu yauhannaba fibam singbu scale asina yengsilli. Manga subada Generalized Anxiety Disorder Scale. Researchers singna scale asibu anxiety chang onaba sizinai. Taruk subada Oxford Happiness Questionnaire. Masi Meeoi amagi harau nungaibabu chang onaba technique amani. Results sing tabulate tawduna Dr. Martin na haiki madudi potential dog owner singdagi changdamnabada dog owner singna social support hena singtha ningai oiba changda fangbagi report tawkiba makhoigi teamna thengnaki. Potential dog owner singdagi dog owner singna depression score su hena singtha ningai oina nemba thengnaki. Adubu hairiba Meeoi kanglup animak asiki anxiety amasung happiness score singdi chap manana laiki. Dr. Martin gi matung inna results sing aduna utli madudi hui loibana Meeoi bada hena mapangal kanba social support ki wakhal ama piramba yai. Masina maram oiraga COVID-19 pandemic na piba negative psychological effect kharabu nemtha hanbada mating pangba ngamba yai haiki.